Image Powder Miami Sing Wahan, but Taram Noxabalina, Kurumjari. Nasi Morobe Powder, Maring Singi, Indigenous Heritage Village, Higbung, Nung Yung Bagitorum, Hodokre. Loinana, Atopa College, Ohumsu, Sarkana, Luxin View Haiduna, Humans and Samduna, Protest Okre. Mapunga Paulo Virasi. Maring Purup Singi Achoba Cultural Festival Ma Wadiba, Maring Prior Tilai. Lay amasung nungi festival amasung masi subdivision headquarter da leiba ligbungda indigenous heritage village sengwat naba nung yungbagi thorom nat ki oba makal mathel jagoi isai kya ga loina ngasi indigenous heritage village higbung machi da hodokre masi village authority amasung maring ecotourism center na sinduna numit mani sumna sathakada festival adu Autonomous District Council Sandel ki chairman Lukhosai Jona athobe mitung ADC Sandel ki executive member KH Morungna Thorumapu vice chairman Joy na Lamkang member M Morungshanna akhanaba mitung sing oina saruk yakhe thasi tangtra phawa chatakada festival sigi ahudumita Maringa Simsang Sangtil Haibadi Maring Singna Thai Dagi Sadnarba Amoina Nupa Masung Nupi Singidam to Sava Yum Sangawi Tom Pangtoki. Tom to the Atobe Mitung Okiva ADC Sandel chairman Lukosi Zona Hondo Kivada Maring Singi Lay Hong Masung Nung Hong Bagi Atang Mukumaya Pangtok Pahivasi Yamna Tagat Ningani Masina Maring Amo Oibagi Masak Takpang Gadormani Asumna Tribe Kudimana Culture Yoba Thorum Sing Yokanava Amadi Sakan Honorsi High K. This council level this Ramana develop to we are have so Napamating Tawzagani Loina Hoigi Manipur State Manung Amasung Tenopal District Manunda Masugumba Pazaraba Mapamama Labor Habasi Manipur Sakargi Damasu develop Topi Nangai Build Tawzagani Tangal Bazar ki Alu Galida Aina Yadav Mongda Shop license yaudana dukan phamba singi mathakta ngasi Impal West District Police amadi Impal Municipal Corporation ki official sing yauna parks and drive chathakre drive adura Impal West ki additional SP LO Priyadarsni Laisramna dusingki ngasi numijungba matung pung amarom tabadagi hauna chathakiba drive aduda dukan ki registration tawbagi sesang amadi shop license yaudaba dukan sarang samrom gi mathakta solon sinki loina gali gi manung thangba lambi apikpa sing da pot sei yan duna yoliba singi pot sei sing police na fagat ke ngasi ki police na sathagi ba drive adu matang da gali da dukan phamba miyo emana phongro ki bada registration yaw da dukan sing dukan hangba yaroi haina lengak na matam kharagi mamang da khangalak pa laikre lengak la lakhot pa khongthang asibu de sum khongthang ni adubu matam kharagi mamang da gali asigi footpath ta logi wangmada phamjilek sing asi lokthok pi haina chief minister da wakat karbasu ngasi phawwa positive oiba response about PV3 footpath ta pot yolak asina maram oiraga gali manung da phamliba dukan sing asigi posita aso setheng ama piri masidagi phawwa hendoroktuna khulangkhang phawwa kaudana thonglona ba numit kayani lamda masigi law si ani thoklabra lengakta GST pirun dukan phamliba miyoi singbuna shop license yaude haiduna solon ba aduga footpath phamliba asibuna karisu tawdana adumak phamanduna thamba si lengakna madar miyeng thambani haiba mayek sengni hainasu mahakna phongdokki Sahi asigi March Kunipa da Manipur Chief Minister N Biren na chair loduna phamkiba cabinet miphamna matam kaya dagi wajrak naba college tarukpu government ki mapung phaba college oina loksin bikraba matung thawala leiba Waikhom Mani Girls College yauna atopa college ahumusu awat apa yengsin biduna atuba matam da lakhot kani haina haibi khraga ngasi phawba lakhot pirek tabu pen da phongduktuna ngasi Waikhom Mani Girls College ibharusina college asigi mamang da human sense sem duna khong sanction khri Waikhom Mani Girls College Students Union amadi Desham WMGC Unit Council na senior sanction kiba ngasigi mayro singi khongjing aduda aikhogi college lokhat piu beti bachao beti parao haiba thaba play card sing sinatuna college asigi mamang national highway sam sumna anida lambi tangphai thingduna kholau kya lauki khongjing aduga mari leinana WMGC gi debate and extension secretary L Tembina phongdrok pada
Waikomani Girls College asi nupi macha khaktagi oiba arts amadi science stream hangdoktuna sahi kunthai wajak laba college amani UGC na nak assist tawduna B grade fanglaba nupi macha singi vocational course ka hangduna amadi infrastructure gi oina su award palitraba college amani amromda beti bachao beti parao haina center amadi state sarkar na nupi obi singda ahen mieng thambiribani haiduna laujirbasu nupi macha singtagi oina college asibudi na thaiduna thambiram haibasi yaningde nupi macha singbu nuksibiu college siyauna walhoriba college bari WMGC More College SK Women College amadi South East Manipuri College bu athuwatam da lokhat pi haina phongdorkle khoi state government na college da government oina lokhat pi beja khoi asoki matek dungai je do bo Hawan district asida nupi ngak to na tamba college asibo lokhat pi da ba habse akhoi asoki matek dungai te ba prime minister na phawba biti ba sao biti ba rawo hai lei ba adu ka khoi college khoi nupi khonai ja osipi da ba male ba akhoi yam pen de ba se state government na akhoi nupi je bu mirai be ba male ngangi ba se kari no ha ba je moi khangbi da ba male ba yam pen de adu na akhoi bu nusibiyo nupi akhoi bu nusibiyo akhoi college asibo lokhat pi wa India ki awang nongpok state sing the language laboratory ihan hana leiba school asi maing phal leiba khuman mahikol na oire board of secondary education manipur lowa ISSLC examination kya da position holder kaya puthok kharba mahikol asida english singani ga sumna tratre ta ihan hanbo oina language laboratory hangdoktuna school asigi class 8 tagi 10 phawi mairo singi textbook ta yawriba chapter sing oja sing na takpi tambibagi mathakta mairo sing na masa mathanta laboratory asida mari leinaba oja sing loinana language pronunciation ningthi na tambagi mathakta irai laiba mongda larik pabai khurungsa ba phangan mangamle haire Palel police outpost tagi Palel gi thong ari ba phawbagi national highway kunthra ga mapan gi lambi eviction tawgani haina tawriba sigi mayokta thorom amangasi Palel thong wangma community hall pangthokre thorom duda Kaksing SCG MLA Y Surchandran athoib mithung Palel GP gi upapradhan S Joykumar akhanaba mithung amade Palel Bazar Board Action Committee gi President M Prakash na thromapu oibiga loinana YVA Palel gi President Ais Roman Maitei SDO Palel gi President L Premjit amadi YDO Palel Thongwang gi President K Is Mangnemsu sarvyakhe mi se aya ma e hekto usmatanda mayam sila pudagi ay honorable C onale bobi Udarga piduri mafyulere then selection toga alignment se kuch kom hogre and unnecessarily totally dismantle to homi sigi thongji sauro al dismantle to the sigi rochi ai koi local order le hode le kai le miona and the asal pucham ya ke sam pato ge darkar Atsum Desam amadi AIMS ki headquarter ki miyo sing amadi Jirbam da leiba tribal singi union mayam amagi mihut sing saruk yaduna ngasi Jirbam ki Bauparai Community Center da Manipur ki Chief Secretary khanbagi matang da Paumi Singh unabagi mifam ama pangthokre Paumi Singh unaba adu da saruk yakhiba ZSU gi advisor Matthew Kamaina phongdokiba da Atsum Desam amadi AIMS ki isin inaw singna Imphal gi kilometer saniga konithoi lapna leiba Jirbam district asida lakpiduna district with sensitization program amasung asi ayukta pangthok pikre masigi damak Jirbam district ki Maikei dagi thagat phondok cheri haike Mithu Kamai na makhata na haike bada Manipulenga ki IS officers singi sanitary list khwai dagi makok ta leibasi Amesh Singh Luikam ni ani subadana Ajay Narmayum Jhani ahum subana Rajni Ranjan Rashmi mari subana O Nabakeshwar manga subana Ramang Ning Muiba taruk subana Sambu Singh ter subana Dr. Suhel Akhtar nipan subana Dr. Suresh Babuni Listing asigi mathang manaw naina phampi bagi mahota Dr. Suresh Babu share number nipan da leibabu chief secretary gi phampi bagi wafam asi yaning de sanitary yalaga pigadabani amadi Manipur gi elho mai da pigadabani haike issue ase Jirbam gi mayam asina fully support tore haibisi ngisi mayam da khanghaningi hojiki Desam natraga AIMS natraga Atsum gi issue asida IS officer gi batang asida seniority basis ta pigadabani Manipur gi native mi asida Chief Secretary pigadabani Sunu Kendra amasung Kumbi Kendra anigi marakta phaunpham oiriba Wangu Imphal Turel gi Wangu da leiba chenba Imphal Turel gi mathakta saba Valley Bridge Wangu Thongjau ngarang nungdang pung 10 rom tarkba da lengoi puba truck ama lalinga da tek trek tuna truck adu ising manu tasin khre ngasi ayuk Sunu Kendra gi MLA
के रंजितना इंजीनियर सिंगल लोइना लाक्तुना थोंग टेक खिबगी मतंग दे यंगसिनख्रे इसिंग द तासिन खरब टाटा ट्रक अदुगी रजिस्ट्रेशन नंबर MNO 1018853 ni ट्रक अदुगी ड्राइवर की ममिंगना सोंगथांग श्यामसुंदर एलेस मुमु सही कुंतरुक अपोगी मिंगना मोबी कवई थवाल डिस्ट्रिक्ट की मनुंगसना लेबा काइरेन बिखोक अवांग लेकाई दगिनी ड्राइवर अदुदी लाइबक फबदगी अशोकपन ने हौद्रे हाइरी थौदोक्तगी मतंगदा ड्राइवर श्यामसुंदर फोंदोकिबदा महाक ngarang मोरेदगी लेंगोई पुरगा मोइरांग तमना लाकपनी नुमिदांग पुंग 3 रोम ताबदा वांगु थोंजाव दु लालिंगै थोंगमे यरकपर अदवाइदा थोंग अदु टेकथरकपदगी गारीगा कोना इसिंग तासिनखी तुरेल अदु इसिंग यामना चावबा अदुगिसु मथक्ता नुमिदांग ओइबना मिसु अमता उदबना महाक मतमता यामना वाना गारीगी थोंग हांगदोकलगा थोंग मपानदा पाइरगा काखलपनी हाइके थोंग टेकपगी पाउदु ताबगा MLA के रंजितना PWD की ब्रिज सेक्शन की SC 1 P बीर कुमार EEP किशोर कुमार AE जोन 3 Y रजनीश का लोइना लाक्तुना येंगसिलम की MLA रंजितना फोंदोखिबदा वांगु थोंजाव असि सुंगनु केंद्र अमसुंग कुंबी केंद्र अनिगी फाउनफम ओइबा यामना मरु ओइबा थोंग अमनी थोंग असि मनाक नकपदा लैरिबा मियामगी नतना कक्सिंग बिष्णुपुर सुरसापुर नसिंगबा डिस्ट्रिक्ट सिंगदा सथोक ससिन तौनबगी लंबीदा लैबा थोंगनी थोंग असि टेकखिबदगी मियामना थेनगदबा अवाबदुगी खल्लगा खुदक्ता मरी लेनबा इंजीनियर सिंग तानरगा अमुक हन सेमजिनबा येंगसिनबा लाकपनी वर्क्स मिनिस्टर गसु पाव फाउंडरे हेंगदगी सेमजिनबा हरगनी हाइके अरैबा पार्टसिंग तौरगा तौबा याबगी पोट लेरे अदो हुजिसु खुदक्ता ऑनरेबल मिनिस्टर वर्क्स बिश्वजित टेलीफोन मफम सिदगी पाव फाउनबदा मानसु तामो समाइन तोकना खोय अतै अतै एरिया द टेकखिबा काइखिबा सिजिनदना लेबा पार्ट मयाम अमा लै मदुगा तौरगा सिदा लेबा पार्टसिंग सिगा अफबगै खंगलगा याम थुना तौननबा मरी लेनबा डिपार्टमेंट इंस्ट्रक्शन पीरगे हदना ऑनरेबल मिनिस्टर नसु याम करी हानि फजना थंबिरे अदुना लैरिबा फिबम सिदा याम थुना थोंसे आई लोसनबा ngamgani habagi asaru ai maduna सरकार हंदक इम्फाल मनुंगदा डीजल ऑटो अमदी टाटा मैजिक न सिंगबा चंहनदनबगी थौरांग लखोलिबा सिबु यारिंगदबो फोंदोक्तुना पैसेंजर सर्विस तौरिबा डीजल ऑटो सिंगना खोंजंग चंगसिनबा लेप्ट्री ngasisu mayai lambida passenger service tौरिबा डीजल ऑटो अमदी टाटा मैजिक सर्विस तौरिबा ड्राइवर सिंगना लेंगा की थौरांग अदु यारिंगदबो उतुना खोंजंग चंगसिलकपगी सरुक अमा ओइना ऑटो अमदी टाटा मैजिक अमदा चेनकिद्रे mayai lambi asida सर्विस तौरिबा पैसेंजर पुरबा गाड़ी सिंगना खोंजंग चंगसिलिंगैदा लंबी असिदा नारोंदा पैसेंजर पुरगा लाकबा डीजल ऑटो अमा दी टाटा मैजिक खरा कशामथोंग एलांगबम मपाद थत्तुना चलहिरे हाइरे हयेंग मेगी तांग निपान दा चांदेल डिस्ट्रिक्ट ता खुंगंग चची मिशन की थौरम खुंगंग मरी दा पांगथोकनी डेलीवरी कैंप सिंग सेंटर सिंग चांदेल सब डिवीजन की खंबथेल विलेज चापी कारोंग सब डिवीजन की तंपी विलेज अमसुंग केंगजोंग सब डिवीजन की गमफाजोल विलेज दा हांगदोकनी हाइना चांदेल डिस्ट्रिक्ट की डिप्यूटी कमिश्नर कृष्ण कुमार थादरोक पसेरम हाइरी पनबा याबदी खुंगंग चची मिशन असी चांदेल डिस्ट्रिक्ट की खुंगंग 38 दा पांगथोखरबने अकनब नोंजो अमसुंग नोंगलै नुसित मरकता असम राइफल्स की हापलोंग सेक्टर की मखादा लेबा कदमतला बटालियन की इंस्पेक्टर जनरल असम राइफल्स इसना ngasi lungchai khul satna mafam dugi miyam unadana wari watai sanakre chingdo na khundaba Tangmalung district ki manungda khwaidagi chakhottriba khul ama oibita natana nongju thagi matamda lambi phaunaba ngamdabana maram oiduna national highway kunthat tagi khul adu yowna chatpada pung 3 changi kadamtara battalion na khul adu da sang naina satuna darkar oibasing khuja sing da piduna mateng pangli commandant na khunja singa Assam rifle na Naha Singh, Nupi Singh, Amasung, Agang Singh, Makhui Punsi, Mahing, Paganaba Lokotpa, Security Force, Sangnabagi Awareness Program Singh, Mapam Dugi Miamgi, Haksel Gilamda, Paganaba Medical Camp Singh, Mapam Dugi Nupi Masa Singh, Assam Rifles ki Mahila Soldier, Sangnabagi Matanga, Wariwatai Sanaki, Lunana, Kunja Singh, Natanariba, Program Singh Matanga, Hangladuna, Piva, Mating Pig and Highway Tazab Supiki, Kunja Singh Maikadagi, Kanduna, Assam Rifles ki output. Akpigani Kunja Singh Maikadagi Assam Rifles ki outpost ama hangdoktuna underground singna sathok tasin tahondana amasung khunnadu ingna tamna leiduna sakhot prokna bagi wapamsu Kunja Singh Maikadagi thamki hairi Bamo Leka Youth Club Yaripo ki members in a club asi akobida leiba Iram Nara Singh asi sengdokre JCB amadi Fortune na singba sinaduna club asi ki masing yamlaba members singna Bamo Leka Forest Bed Office Maning dagina
Career English School mapa phaw sengdoki loinana nong khaistang chubaga ising thumjil nuna leirba forest maning dagi Yaripok police station gi lambi su nung gari kaya thaduna semki ngasigi social service aduda wangkem kendra gi MLA ke megation na laktuna yengsin bagi loinana social service asida sinakhiba machine amadi nung sing mateng pangbiram patana tana athuba matamda drain sing chalagani amadi lambi koila thagani haibagi thajabu su piram ki hairi West Bengal do leiba yamna kuiro factory amana sahi tara Maoist nomai supply tawnu leiramba do police na phagale hairi rifle factory isa foregi guard ani amasung officer ani yauna miyoi taru police na phagat kre haina found kre factory aduna security force singi damakta insas assault rifle sabani pharba miyoi singadu Nepal leiba Maoist sing Bihar gi gang sing amadi terror group singda nomai pi hairi Uttar Pradesh ki legislation na state adugi hana chief minister oramba singbu makhoi na office thadok labasu makhoi bu government accommodation panghangani haina halokhiba warep adu equality gi wakhalon bu khongau na bani haina Supreme Court na yaithakre Justice Ram Gogoi na head oiba bench aduna haikibada UP legislation na amendment tawkiba adu constitution na piriba equality gi artha ona taina bani apex court na haikibada hairiba miyosing aduna office put thadokhrabadi makhoi misam prajaga manarbani UP government na hana sem wenba singbu government banglo singda leinabagi ayaba pikhibagi mayokta NGO singna sinatuna appeal adu tarokhibani Supreme Court na while chathagrabsu madugi verdict adudi appeal trampanda reserve tawduna thamkhrabani Akhilesh Yadav na chief minister oingaida UP ministers singi salaries awareness allowances and Provisions Act 1981 amend tawkiba amadi atopa UP law of 2016 the allotment of houses under control of State Department Bill 2016 bu singnaduna lok parhari kauba NGO amana Supreme Court appeal tawkibani 2016 gi wayen la UP gi hanagi CM singna laisilliba banglo sing adu tha ani gi manungda thadoknaba khangan ma laikhrabani Minister oidraba matungda makhoin lerambagi bhara phawa lawgadabri haina Supreme Court na haikiba laikharbani Hojik aroibade maroiba paw amona pijari Maring Singi Indigenous Heritage Village Hikbung nung yungbagi thoram hodokre loinana atopa college ahumsu sarkarna loksinbiyo haiduna human chain semduna protest tokre Nasigidi padum sandoksaba matang ase loijare miyam amukana kurumjari